SHAKHANGDABA KHUTLAI PAIBA SHINGNA PUBA THANGBA NGAMLOIDABA Shelgi demand Tourakpagi Mayok Moirang Keithel LEIBA pharmacy YAONA DUKAN AMADI MANA-MASING YOLLIBI SHINGNA Thong Londuna Wakat Meepham Chathakhre Wakat Meepham aduda Tourakpagi nupi amana hai hauzik lamdam masida thengnariba lana sina maram oiraga Moirangi dukan sing asi matam kuina thong hangba yadana leirurabani matam aduda dukan mapu singna khulngakpa amadi relief camp ta leiriba singda angama mateng kaya pangduna lakhibani aduga hauzik SHAKHANGDABA KHUTLAI PAIBA SHINGNA DUKAN PHAMLIBA SING asida PUBA THANGBA NGAMLOIDABA Shelgi demand kaya toksilakpa silabak thibani Thawan langban gi matam oibana dukan hanglaba support amatta yondana yumda hanjilakpa numit yawribani maramaduna PUBA THANGBA NGAMLOIDABA Shelgi demand tawriba si makhatana chathabiganu hainasu mahangna makhatana phongdokhi Wakat Meepham aduda saruk yakiba singna Moirang da makhatana senkhai thumkhai tawbiganu amadi Manipur da thokliba irang asi athubada loisinbiyu haiba kholau kya sulaukhi Khongjang aduda Moirang Keithel amadi akoibada leiba dukan sing thong lolabasu lambida gari chatpadi athingba pikhide Moirang Bazada LEIBA Moirang area da dukan tawriba praja khuting maki mathakta awana se pibi danaba sankhai thongkai se thambi danaba gi damang asi gi khoi Wakat Meepham se phamjabani tangai phadana horik se demand tawbiganu sankhai thongkai tawbiganu haibagi phamjabani hayeng tho akoi makha chathana koi Moirang se koi thong lonjagani aduna masida akoi na haijariba paisa sankhai thongkai tawba mayam da demand tawa awana matam masida akoi da awa chaitheng pibi ba se makha ta na amuk hanna tawbira agadi ngasi akoi na chathajariba Santi oina phamjariba mifam asi asina tabat tongan ba khoi praja gi oiba mayang wi oiba akan ba khoi khana nainaraga makha ta khongjang kyasu changsalakani habise khoi ngasi phamiba miyam asina amatoina khoi wariap logni nare